ngase phongkiba tongan manipuri siphongsing amasum thokiba thawdo wathoksingdagi maroibi ipausing miyamna thamjagi ahanbada huyalan pausi digi lokusaraga pausi sigi editor police na fajinkibagi thawong thingel taina bangamdraga nasikhongda tainabani Manipur mamangsai me ahum digi horaga tholakliba kangluk ki irang sigi matangna miyamda asumba pau piduna mit mai ohenana bu honabada asumbu thaudang no riba pausi singi editor singbu yamna toina lainga ki mai digi aki akhang amadi ayet papibigi thaudok sing sathaduna lakli pausi sigi oina su miyamda matam gi oina asumba pau phanganduna lakli adubu khanghaudana ngasi ayuk pung mapalom tabda pausi sigi editor maibam danabir mitaibu Imphal Thanagi team amana mayang Imphal dagi wari sanasi haiduna pukraba matung phajinduna thamkhibagi thawong asi thingel da taina bangamdraga nasikhong da taina bagi thawong ne haina lawi Imphal Thana da mahakpu detain tawduna thamlaba matung pausi sina phangba report singi matung ina tha sigi mari da phongkhiba pawa amagi matung ina editor Danabir phabane haiba khangmangki hairiba pausi social media da viral oirakhraba lainga ki confidential haiba adudagi wang lan khraba matung pausi sida hapkhibane pausi si khaktana tana manipura phongba atopa pausi kharada su hairiba pausi hapkhiba leire adumaina mak pausi si editor khakta atamna maku phajinduna thambai bisi lainga ki aronba agenda aman leiba male mashina maram oiraga haujik thokliba kangluk ki oiba irang marakta tumba saba khangdana kathokpaga loinana thabak tawriba pausi gi lamda leiriba miyoi singda akiba mapokhale asumba pau iruraga di police na phaba lakadra haibisi asobu wang amoirakli amaramna pausi sida phongkiba pau du lainga ki oiba confidential oiraga di matawkramna leak oiraktuna hana social media da phongdorakhibano haibisi su wang amani social media da leak ohelakliba mari lenaba department gi miyoi singda lokhat phamthokpa action lokhatpagi mahutta miyamda asengba pau phangaliba editor amabu phajin khiba haibisi maram sadi ma ki mathakta police na sidiba Maral asi yumpham yaudaba maralni masidi press ki freedom of expression bu mayada phibul namlaga tumina lehnana bu honabagi thawong ne haina lawi maram adun I pau gi lamda leiriba miyoi singna kian khangan bagi thawdo si makhatana tawbigano pauksi sig editor bu police na thadopidana makhatana phajun pusin bai bisi democracy bu miyamda lanu kanmani amaramda ngasi numidang pung nipalom tabada langol biu marakta leiba judicial magistrate first class Imphal West to Laishram Boni ki mayumda editor Danabir puthoklaba matung tha sigi taret ki ayuk pung 13 phawba rima lokthak ready amaramdana Kuki na karigumba phattaba taroklagadi dalandagi song tharaga sirasi phaw isanupi da haiki hakthengna ba paudam Susampur Khumujama mitei lekai digi Khunja ma mamang sahi gi me ahungi Numidang wairamdagi Susampur Kuki singna mitei singi yummai thaba horaki matamaduru isa sing boarding da laikibana maramoiraga laifam khangidi adubu isa nupi thengnaraba matung khanghauduna Kuki na karigumba phattaba taroklagadi dalandagi song tharaga si haina isa nupi daiki isa nupi nasu hoi yai mama si haina khumlakhiba dunga si phawba nakongda singja yaiduna leidi haina Susampur Khumujama maitai laikai dagi Lanjenna khibi yumkhaibam Tamubina thamoi sokno mamitagi pirang sintana pautamnaki pausi sida yumkhaibam tamubina phongdorakhibada Susampurda leiba school gi boarding amada isanupi leibani Khumujama lekai di me ahungi numit hek tarakpadi gi Kuki singna mai thaba horakle numidang wairamda isanupi duna leiba boarding dugi miyu amada phone tawduna isa lauthokke hairubada itaima yani haina khumlaki boarding du mitei na salaibani adumena mag boarding manaki yumda hana mai thaba horakhibani maduru isa do shiram lagani haibigi wakhalda karimata tawbangam khidi wakhal thokidi adubu mai tharaklabani na akhoi thawai hingnaba yumso phawbo lon mangamdana selakhibani aigi isa nupa amaga nupi amagani isa nupa na imala ola o haiduna singge dubu isa nupi du yaudabani na sien mangamdre haiduna sien dabadi yadre Makoina petrol bomb langsilaga mai tharaklabani na aikhogi yumgi manak nakpada leiba building mathol saba yumdura sensingki aikhoina sensiliba yumdudi yotki gate pan mana kharadi fai haiduna sensin bani adubu boarding da leiba isa nupigi mapau tabadi fangkiti ahingduma kapna isa dugi wakhalda tumdana lenki mathang Atopa paumana langi saithing nanglaba artist singi thamogi paudam nipan suba laikhidraba athawu singi khanbada mikup ama phawa pothabang amde khengman ratan hemsa ningthaujam
मे अहुम इंग लिसिंग अनिगा कुनगो हुमदोइदिगे हौरगा हौजु फावबदा लोइसिनद्रिबा मणिपुरगी तमथिरबा लानगी सैथेंग फंगलिबसिंगी मनुंगदगी अहानबो ओइना तोवान तोवानबा सिनफमसिंगदा खोंगदारिबा मणिपुरगी सुमांग लीला फिल्म इसै ड्रामा वरी लीबना सिंगबिगी मियोइसिंगा थेंगनरिबा अवाबसिंग मथंग मथंग पाउदमलकबिगी मखा तारकपदा मणिपुरगी सुमांग लीला अमदि फिल्मगी ममिंग लेरबा मियामना खेकमन रतन अमदि हुइद्रोम मुखाई हायरगसु हेना खंगनरिबा एक्टर वांगजम विजेंद्र कुमार का हकथेंगना उनरुबदा हौजिक ओइरिबा इरांग सिगी मतंगना पेंदबा क्या फोंदोरखली मांगना फोंदोरखिबदा मे अहुमदगी हौरखिबा कंगलुक इरांग सिना लमदम सिगी मिपुंग खुदिमक्ता साइथेंग पिरि मसिगी मथक्ता आर्टिस्ट सिंगदी अतोप सिनफमसु पाइहौदबनिना अमुक हेना अवा साइथेंग फंगली अदुबु वाइ हाइनिंद्रे मरमदि मियोय क्या रिलीफ कैम्प तुम्फम चाफम खंगदना लेली मसिगी मथक्ता मणिपुर कंदबा यादि हाइदुना थुलकिबा लैखिद्रबा अथौबसिंगी खनबदा मिकुप अमा फाव पोथाब ngamdi haina phungdorakli mangna makatana phungdokhibada artist sing wari habisi miyamna taninglamba yai natragana taninglamda basi yai dubu tasengna hingnabagi lambi oijarama sinpamasi hauzik oiriba irang asina maram oiraga lepkhibana khudong sadaba kya mayuknariba sidi asumbu waphamne adubu aikhoi wai hairoi imaleba sigidama amadi lana sigi saitheng sauna phanglaba miyoi singi awabada su saruk yari मियामदा लान असि लुसिनबिगी पाव मदि लेनबसिंगना अतुब मतमदा ताहनबियु मियामगी अवाबसि कोखनबिरो मणिपुरगी ngमखै कायबदि सुया यारोय आर्टिस्ट अमना हौजिक अतोप सिनफम अमा पाइरकपदा मियामना नोकनबि फमथोक्ते हौजिक था निपान सुरब लान असिदा अतोपा थोइदोकपु सिनफम पाइहौद्रबसु थाउना लैना पुंगनिंग सोनथदना हिंगनब होनरि जाखुम मै मुतनबगिदमक लोइनबिना कोन फी सादन होनरि माना अंगम मतेंग पांगली लान हौरकपदिगी लीला सत्रबसु रिलीफ कैम्प लंजेलक्तुना लैरिबे इसिलिनाउ सिंगी दमकता अंगम मतेंग सुपांगजकी मखोगी अवाब नुवाइतबा मदि लेबासिदा थोकलिबा थाउदो वाथोक मयाम सिगी पाउ ताबदा आर्टिस्ट ओइजरबसु लीला सननिंगबा फिल्म कुमनिंगबगी इथिल फाउद्रे हयेंग लान असि लोइरगा वारबा मियाम अमुक मोमोन मिनोक तामनजगी हाइना मागना मखाताना फोंदोरखी मांगना हाय हौजिक सोशल मीडिया द फिल्म एक्ट्रेस खरना मपालम द सलगा थागलकलिबा पोस्ट मयाम सि उबदा मिनारे मसि तौबिगनो हौजिक लेबासि लाना मरम ओइरगा तंगदु लैताफम खंगदना लैरिबने लेबासिबु ngakliba अथौबसिंगी थाउना पिबा ओहि वाता ओइना अखोय थाकसि लोइदना लमदमसिदा लैरिबा आर्टिस्ट खुदिंगमक पुंगनिंग सोनथबगी महत्ता अमना अमाबु पुंगनिंग थागनदुना थाउना फना मांगलोमना संगसिनना होटनमिना सेनसु फोंदोखिबगा लोइदना आर्टिस्ट सिंगना अवाना तारकपु मतमदा मतेंग खसिक्तंग ओइरबसु फंगनबा याबा पुलिसी नत्रगना प्रोजेक्ट अमा सेंबिबगी तांगाइमक फद्रे हाइना लाइंगाकी पुंगनिंग संगसिलाकली पन्मयाबदी वांगजम विजेंद्र कुमार एलाइस खेकमन रतन एलाइस हुइद्रो मुखाई खेकमन वांग मताब मया लेकाइदगी वांगजम कुंजरास अमसुम लैखिद्रबी वांगजम अंगबी ngनबिगी मसा तरेट फंगजबगी मनुंगदा मरि सुबनी विजेंद्र कुमार गी लोइनबिगी ममिंगना वांगजम अंगबी इसल कौगी माकी मसानुपी अमा अमसुम मसानुपा अमा लैरि हौकिबा कुमजा इंग्लिशिंग अमगा समापनगा मौद्रागा तरुक्तगी महाक लम्मसिदा तपना तपना खोंगदाबा हौरखिबगा लोइनना कुमजा इंग्लिशिंग अमगा समापनगा मौद्रागा मापनदगी सुमांग लीला याउदुना ngasi फावबो मियामगी थौगल तौदुना लाखली लीलागी लमदा खेकमनदगी ओजा राजेन नौरेन वांगजम इबुंगो श्यामजाय खेकमन देवान सोंगथाम गितचंद्रा लैखिद्रबा सिंगलेन थियाम रविंद्रो लंगथबाल मुन्नान ओजा बिरजित प्रफुलो हाइरिबो ओजा सिंग सिगे मिये मखादा सुमांग लीलागी लंबिदा लाखिबनी अइबो ओख्रम कुंजोन इबीबा सनागी nga हाइरिबो लीला सिदगी मियामना महाकपु हुइद्रोम मुखाई हाइना खंगनबा हौरखिबनी माना कुमखिबो ममिंग लेरबा सुमांग लीला सिंगी मनुंगदा रोंग नंबर मिलोडी अंगांगबा लाई पिजातु कुंटी 7 होरसिन सनागिंगा पार्ट 1 2 3 वरी लोइद्री पार्ट 1 2 3 नुंगसिबगी मसु यिनिंग थामगी वरी सेथोय असिना सिंगबा पनबयाय अदुगा फिल्म दना इम्फाल निंगोल नुमिलै लुहुंगबगी अहिंग खुच्छा अनि पार्ट 1 2 सनु IPS 2 तुना सिंगबा पनबयाय हौजिक सु पुथोकदबा फिल्म कुनमुक लैरि मखासा थरकपोइना मणिपुर न्यूज़ तो पमरुएब पाव खरनुम सीएम द यूनिफाइड कमांड की चेयरमैन पीनबा ngasi बीजेपी की मिनिस्टर एमएलए मसुम पार्टी की लुसिंगबा सिंगना बीएल संतोष को उनरगनी स्टेटसिदा इनफॉर्मल ओइबा मोंग आर्टिकल 355 इम्पोज तौदुना होंगी थौसु पुरिब मिनिस्टर एन बेरेंदा शक्ति अमत पीदना थमलिबा सिगी मयुक्त बीजेपी के नेशनल प्रेसिडेंट जेपी नड्डा अमसुम नेशनल जनरल सेक्रेटरी ऑर्गेनाइजेशन
BL Santos unaduna CM the Unified Command gi chairman hapa yauna ahen sakti pinana bangsi BJP gi minister MLA singmasum party gi lusing basing Delhi da sangnakre hayeng BJP gi National General Secretary Organization BL Santos ko unaragani party gi National President JP Nada su unana bagi appointment launana ba ayib sirol pisingkre adu ba hauju phawi goina sab saba pawdi phangri Press the Pama Paugi source of Migimatungina BJP National President JP Nadam Sum General Secretary Organization BL Santos Unanaba Ngaramas Masi Power the Delida IPR Minister Dr. S. Ranjan CAFN PD Minister Sushindro Social Welfare Minister Dingo Lamlai Kendra gi MLA Ibomsa Nauria Pakhlak Kendra gi MLA Kevi Pasui Kendra gi MLA Keba Tamanglong Kendra gi MLA su Uriba Hill Area Committee gi Chairman Dipu Gangmai Kumbi Kendra gi MLA Prem Chandra Hianglam Kendra gi MLA U Deben Ziribam Kendra gi MLA Usabuddin BJP Manipur Pradesh gi President S Sardana General Secretary Sarad Vice President ex MLA Lukhoi General Secretary Premananda L. Debenamsum Vice President Nimbas Sangshinkre Hayang Party ki General Secretary Organization BL Santos Unanaba appointment Pangle Adubo BL Santos Masama Hauzi Orisha the Liban Hayang Karamatam the Unagadagi Habadudi confirmed Taudri Adubo BL Santos Nasinumidang Delida Tungnaba Yahadi BL Santos Unaraba Matung Party ki National President JP Nadagasuna Loinana Manipura House Tokliba Irang Silusinaba Hong with House of Uriba Minister N. Berenda Hanagumna Unified Command gi Chairman gi Pampi Bayauna Ahen Sakti Pinanaba Ayiba Sirol Pidano Taxing Gadari Maruoina Minister Unified Command gi Chairman Pidabashina Central Force in a Matauning Tina Taudavakias Namara Moraga State as the Yamlaba Central Force in Lerabasu Irang Lucian Mangam Eduna Atubadas Minister Unified Command gi Chairman Pampi Baga Loinana Ahen Sakti Pigadavani Haina Tim Maduna Akan pressure Toromgani Hadi Atopa Pawamadana Moreh de Kuki militants in the Tantokraba my tasting among Hanjin Handuna, Khunja Handriba Papa Kuki Amata Moreh de Labi Yahaloi the Benihana, PM the Taxing Crate. Moreh de Kuki militants in Amasuma Kogi supporters sing Hoki Vasahi English in Magasama Panga Modraga Matuidi Hauna, Tantokraba musing Amuhana Khunja Laita Handriba Papa Moreh de Kuki family Matalabi. Amasum Khunja Laita Yahaloi the Benihana Mitai Council Moreh MCM na Barat ki Prime Minister da Ngasi Memorandum Ama Summit Tauduna Taxing Crate. Prime Minister Pisin Kiba Memorandum Aduda Paliba Warol Sindi, Maro in Indo Memar border the Liba Moreh town house Oriba Piba Masida, Uning, Sing Biduna, Matauta, Tabak Sing Pekapio. Moreh si Maitai Tangkul, Tamil, Punjabi Masu, Maitai Pangal Yaun Itihasiki Wina, Tuan Purukiana, Pulaga Kundava, border tournament. Mapamasida Ladiba Kuki Singasi, Kona Tanga, Ain kindness. Sangshilaki Bangatani, Maru and a Yumtang Riva Memari, Ain kindness Sangshilaktuna Kundava singing. Loinana English singa magasama panga maudraga mathoigi matungda Kuki militant singa masuma khogi supporter singna mapamasida khunda aduna leidiba tuan ba community singi mathakta ethnic cleansing gi thaba asi chathaba horakhibani asiguma thawong asi thawong kya sina maram moiraga Moreh thadoktuna Lanjenna khrabasing makhoi gi hanagi mafam singda amuk hana khunda leita hangadabani Moreh dagi Lanjenna khraba tuan ba proof ki miyoi sing amuk hana makhoi gi hanagi mafam da amuk hana khunda leita handri ba phawbudi hauzi Moreh da leidiba sing yauna Kuki family amata mafam maduda makhatana leinabagi ayaba piroidabani hairiba khongthang asi Moreh da leidiba tuan ba community singi marakta nungsi sanana leminana bani council asina lauriba phirebasi Moreh town gi Haurakhamga mari lainana leidiba historical record asina mapung phana support tawribani Moreh town asi hauzi Moreh gi part ama oiriba Cabo Bili tamudagi kilometer amarom tamak lapna leiba mapum mane Cabo Bili asi Manipur gi kingdom gi manung sanba itihasik ki oina tang tatna thana yadraba mapum mane Taraga manga suba century gi demarcation da Pong Ningthau Khekhom amasum kyamba Ningthau ani gi mathakta inakiba Yana Sirul Cabo Bili si Manipur gi ngamkha gi manung salibani English nga magasani panga marfuga mari da British na Cabo Bili si Burma list tokibani English nga magasani panga marfuga ni pan gi Manipur galanted document gi matung ina Moreh si official oina sanction border post am oina lekibani palel gi Moreh phawba gi lambi si Second World War gi matam na British ki supervision makhada local gi oina thaba suba singa masum labor singa sem kibani loinana lambi asi sema loiraba matungda PWD gi makhara inspection bangalo ama susaki
Masina Moreda government official singi ihan hana sabo official building ni. Masiga loinana Second World War matamdagi lal yueba akai toy kaya adu yengbu lakiba yumthangnari ba area singa madi kaksingi maitai khara natana Moreda permanent structure amata laite. Tamu asi commercial place ama oina laidingai matamdagi hona Moregi border outpost da ihan hana Khunja leita khiba singi manungda maitai so mani loinana tamu asi maitai singna awa singa masum China gi trader singa lalon itiki damuk yamna toina setok sin tawba mafam mani border ning tamlaba matungna Manipur gi chief minister Maharaj Priyabartana tamuda hana lalon itiki mafam ama oirambadu Moreda honlaklaba pauktak piram khibani Madugi matungda tamu asi makhatana Manipur gi ngamkhai gi manungda laikhidre More asi maitai tangkhul maring lamkang amasum mayon yauna Kuki Furuki baiti amasum zau khara singi oiba asingba lamni Kuki nomenclature gi makhara atopa tribe sing haibadi solim baiti amasum ki imung manung asi English ngamaga samapan gi yangkhai gi matungda More ta laktuna khunda khibani Maitai pangal singa sisu maitai singa Moreda Khunja laitaba matamdagi hona khundarabani English singa maga samapan ga humpuga nithoida Burma da General Newina Shakti paraba matamda leibada Indian origin sing yauna non Burmese sing mafamadu thadoktuna satkhinaba khankhibadagi Tamil amasum Punjabi singa sisu Moreda laktuna Khunja laitakhibani Sanglaba matamasi maitaina Moreda majority aduga masigi hek mathangda Tamil singa majority oiduna lakhibani English singa maga samapan ga yangkhai ga nipan gi matamna Moreda mi singa si chamaga nipan khaktamak lerami adu English singa maga samapan ga humpuga mathoidana satruka maudra lisinga maga samapan ga humdra ga mathoidana lising ohum ga sawa ga marfu ga mathoida henga lakhibani English singa maga samapan ga humdra ga nithoida Manipurna statehood phangduna small town committee leraba matung English singa maga samapan ga marfu ga mathoida Moregi mi singa si lising tareka satruka humdra ga nipan oikhi More town ward tare leibigi manungda maitai singna ward manga da majority oina leki loinana Tamil festival pangalama sumaitai gi lai harau basi More town yamna popular oirame English singa maga samapan ga maudragi meda Aung San Suu Kyi na lusingba National League for Democracy na mai pakna basu military junta na sakhangu habi yakite Masina maram oiraga Myanmar paksna protest satakibasing military junta na takhairakiba atuda Kuki lising kya Manipur da ain kana sangsilaga khundarakibane Sawang phayamasum kanan bengasi ain kana sangsilakiba Kuki singna semkibane Manipur base toba laruluk KNA su makhoi ge loinana laktuna sakti leraba Kuki politician kharagi mateng loinana More da operate toba rakibane English singa maga samapan ga maudra ga nithoida More da Kuki amasu naga kangum ani gi marakta kangluki oiba irang thoki loinana irang adu singi district khudimak paksna sandoraki loinana More da Kuki na naga kya khatpa amasum makhogi mayu makai sing mai thadokpodagi naga sing namduna More thadokibane Mamang sahi English singa ni ga kungo humdogi me ahungi tribal solidarity rally gi matungda Kuki militant sing amasum makhogi supporters singna More da laidiba maitai Punjabi Tamil maitai pangal Bihari amasum Nepali singi mayu makai thaduna More dagi tanthurakhibani maramaduna prime minister na hiramnasida miyeng sangduna English singa maga samapan ga maudra ga mathugi mamangda More da lairamba multicultural town gi saktamadu hanjin hanbiyo English singa maga samapan ga maudra ga mathui digi hauna More dagi tanthokraba singa do amuhana More da halaktuna Khunja laita hananaba mathau tab thabak sing pekhapiyo loinana More da lairiba illegal immigrants sing masa khangdoktuna maramda halan khigadabane Kuki militant sing amasum makhogi supporters singna More town gi tanthokraba singa do amuhana hanjin handuna Khunja laita handriba phawdi More da Kuki amata Khunja laita ba yahalloidabani haidenesu pawsta palakli atopa pawmana More da Kuki militant singna security de attack tawgani haibadagi Khunja sing Lanjenna Indo-Myanmar border town ama oriba More da yumthangnariba Myanmar gi Kuki khulai paiba kya sangsilaktuna makhoi asoba mafam ama sagalakriba si thugaina ba haujuk More da station tawduna lairiba security force sing da Kuki lalhauba singna paksana attack sa tharakani haibiga akiba laibadagi More da laiba Kuki Khunja kya paksana Lanjenna hari Pausna makatana haribana More da santi thamnaba mafam madura lairiba force sing maru oina State Police Commando sing Myanmar based toba KNAB CDF amasum PDF ki matinga loinana Kuki militant sing na paksana attack sa tharakpa yai habiga akiba laibana More da lairiba Kuki Khunja sing haulen phai yauna manak nakpa khul sing da phi yomduna Lanjenna More town si Kuki militant sing na koisil laga laibata natana More gi
तोान तोान मफम क्या खुदों चाब हेक फंगा सिक्यूरिटी फोर्स एटेक तौनबा सेम सादुन लई हाइनसु पाउगी सोर्स अमन हाइदि अतोप पाउ मदना BSF ना मणिपुर शांति थमनब होटनरी मणिपुर अथुबदा तंगदु लैताब फिबम अमा पुरक ngamnaba BSF ना अंगम थाक्ता होटनरी हाइना BSF ईस्टर्न कमांड की ADG सोनाली मिश्रा ना फोंदोखरे ADG असिना नेशनल मीडिया दा फोंदोखिबा मदा मणिपुर थोकलिबा कांगलुक इरांग असि लक्सिनदना डिस्ट्रिक्ट मपनदा BSF की कैंपनी हुमद्राग मपन डिप्लॉय तौरी अथुब मतमदा मणिपुर शांति पुरकनबसु होनरे BSF की मापुंग ओइबा थौदांगदी ngamkhai ngaksenmani adumapu manipur hauji thoklibi irang asi athubada laksinana ba masum law and order ningthina maintain tawnaba state sarkar gi mating pangdun akan thabak kya pe khali khudong thiba masum pamda ba thodok singdagi BSF na miyambu mating pangdun lakli BSF na mathau tawriba mafam kudimakta pungning wokhal phathaba amasum ingtapa lisingamaga loinana thabak tawri hadi अतोप पाव मन सनालेबा पाउसी दिगी लखुसरग मैमना थमजगी मेमादगी लंजेलकप सिंह ताकथोखिरोय अमित शाह बॉर्डर फेंसिंग खाब यारोय लालदु होमा मिजोरम की चीफ मिनिस्टर लालदु होमा नांगसी होम मिनिस्टर अमित शाह ग न्यू दिल्ली दुनखरे इंडिया द सेंसिलक्तुना लैरिबा म्यांमार की रिफ्यूजी सिंह असि लेबा दुदा तंगदु लैताबा हंजिलक्त्रिबा फावबदी ताकथोखिरोय हाइना होम मिनिस्टर न थाजबा पिरखरे लोइनना इंडो म्यांमार ngamkhai border fencing खाबगी थबक लेपिना मिजोरम की चीफ मिनिस्टर न पोकटखरे एजेंसी दगी फंगवा पाउसिन हाय उनबा दुदा हौजे हौजिक लेबा सिना थेंगनरिबा रिफ्यूजी की इरांग border fencing खाबगी वाथोक अमदी law and order की फिबम मसिगी मतंगना कुपना वरी सनखि म्यांमार की इरांग सिना मरम ओइरगा मिजोरम अमदी अतै युमलोनबा स्टेट सिंग सिदा सेंसिलक्तुना लैरिबा म्यांमार की रिफ्यूजी सिंग सि लेबा दुदा तंगदु लैताबा हंजिलक्त्रिबा फावबदी ताकथोखिरोय हायना होम मिनिस्टर थाजब पिरखरे लोइना इंडो म्यांमार ngamkhai border fencing खाबगी थबक लेपिनबा मिजोरम की चीफ मिनिस्टर पोकटखरे एजेंसी दगी फंगबा पाउसिन हाय उनबा दुदा हौजे हौजिक लेबा सिना थेंगनरिबा रिफ्यूजी की इरांग border fencing खाबगी वाथोक अमदी law and order की फिबम मसिगी मतंगना कुपना वरी सनखि म्यांमार की इरांग सिना मरम ओइरगा मिजोरम अमदी अतै युमलोनबा स्टेट सिंग सिदा चेंसिंदुना लैरिबा रिफ्यूजी सिंग सि ताकथोक्त्रबसु मखोय खुदिमक लेबा सिदा सिटीजन ओइना लैसिनखिदनबा बायोमेट्रिक डिटेंस लौगदबनि हाइना खंगनखि लोइनना इंडो म्यांमार की ngamkhai संबल खाबगी थबक इंडिया गवर्नमेंटना पैखलक्लिबा सि मिजो की मियामनदि याबा ngamloi हाइना थमलमखि हाइदि मिजोरम अमसु म्यांमार असि किलोमीटर 110 सांग ngamkhai gi sarukta संबल अमा फावबा खादना लैरिबनि मिजोरम की चीफ मिनिस्टर लालदु होमाना हौखिबा ह्यूमन सेक्रेशन नुमिता यूनियन एक्सटर्नल्स अफेयर्स मिनिस्टर जयशंकर उनखिबदसु border fencing खाबगी थबासि मिजोरम द तौबिगनो हौजी हौजी ओइदिबा लमगी फिबम सिदि ब्रिटिश ना येकलंबा बाउंडरी दुनि लोइनना मखोइने इंडिया अमसुम बर्मा खाइदोकननबा होनबदा मिजोगी लमसि अनि थोकना थुगाई बिखिबनि मरमसिना इंडो म्यांमार ngamkhai एस नमदुना थमजिन ngamkhai नि हाइना लौबि मरमसिना मिजो सिंगना खक याबा ngamraiki करिगुम ngamkhai की संबल खाबसिदा याथोकिबा ताराबदी मतम अमदा लोइनम लेंगाक पाइरंबा ब्रिटिश की वयेल अदु तरामना ओकपो ओइना लौगने हाइदि पनवा याबदी म्यांमार तंगदु लैतादबा फिबम अमा लाकपदगी लेबा सिदा रिफ्यूजी की संगसलकपगी सांग वंखलकलिबा सि येंगलगी इंडो म्यांमार ngamkhai द किलोमीटर सहम सांगबा स्मार्ट फेंसिंग खाननबा सेंटरना थौरांग तौकिबनि मसिगी सुमथक्ता लेबा अनि की मरक्ता लैनरिबा किलोमीटर 13 सतक सिंजाबगी फ्री मूवमेंट रेजिम असिसु लौथोकनबा थौरांग पैखत हौख्रबनि लोइनना इंडिया अमसु म्यांमार असि मिजोरम मणिपुर नागालैंड अमसु अरुणाचल ग ताइनबा पुन किलोमीटर 1793 सांगबा ngamkhai gi saruk thangna लैरिबनि लोइसलकपुन सांगा एक्सप्रेस तगे तो पाव मनमो दिल्ली गुम्बा मंगा साउब लम खोपसिंख्रे दिल्ली की जियोग्राफिकल एरिया गुम्बा मंगा साउब पुना स्क्वायर किलोमीटर लिसिंग तरेक संवाग तरुक की उमंगी सरुक खोपसिंख्रे हाइना गवर्नमेंट की डाटा न फोंदोकली असम खक्तर स्टेट अदुगी अपुनबा जियोग्राफिकल एरिया की सार 12.69 पुना स्क्वायर किलोमीटर लिसिंग हुंगा समनी ग तरेक पॉइंट निफुगा निपान उमंगी लमदी खोपसिंख्रे मसी खोपसिंखिबो उमंगी लम अपुनबगी सादा निफुगा मंगाने लेबासगी उमंगी एरिया स्क्वायर किलोमीटर लाख तरेका लिसिंग हुंद्रा ग मंगा सनीगा मार्फुगा निपाने मदी मसी अपुनबा जियोग्राफिकल एरिया की सादा कुनगुमदगा पॉइंट यांखै ग निपाने ख्वाइदगी हेना नव गवर्नमेंट की तता की मतुंगना लेबासगी उमंगी सरुक्ता हेक्टर लाख तरेका लिसिंग यांखै ग सत्रुका कुंथ्रा गुमदoi नत्रगा स्क्वायर किलोमीटर लिसिंग तरेका संवाग तरुका पॉइंट कुंथ्रा गुमदगी लम खोपसिंख्रे हौखिबसै इंग्लिसिंग अनिगा कुनगनिथोई ऑगस्ट थागी डाटा अमगी मतुंगिना लेबासगी खोपसिंख्रबु उमंगी लमगी स्क्वायर किलोमीटर लिसिंग तरेका समरिनी खोपसिंखिबासिदा मणिपुर असम अरुणाचल प्रदेश
Meghalaya, Mizoram, Nagaland amasung Tripura punna sada yankai ke tarungni. Khopsin kibo umangi lamsing adu Arunachal Pradesh square kilometer sangaga 100 point yankai, Manipur square kilometer kungani point taraga humdoi, Meghalaya square kilometer Maudragani pan point taraga turuk, Mizoram square kilometer samaga treka point tare, Nagaland square kilometer 0.25 amasung Tripura square kilometer 36.21. Laiba asigi oina Gawa, Lakshadweep amasung Puducherry dadi umangi lam khopsin ba laiti haina data aduna oli. Press Trust of India. Ado hosukuna di miyam paus sumatang sa lusinjarage mas miyam puna na update ngamin si.